ꯃꯅꯥꯛꯁꯤꯗ ꯄꯨꯡ 12 ꯇꯥꯗꯧꯔꯦ ꯉꯝꯕ ꯂꯩꯁꯅꯥꯅ ꯋꯥ ꯗꯛꯇ ꯉꯥꯡꯉꯛꯄꯗꯨꯗ ꯉꯝꯕ ꯉꯥ ꯈꯧꯇꯛ ꯆꯥꯔꯗꯨꯅ ꯋꯥꯗꯨ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦꯁꯦ ꯊꯦꯡꯉꯤ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯄꯨꯡ 8ꯗ ꯍꯧꯗꯣꯔꯛꯑꯣꯀꯣ ꯍꯌꯦꯡꯗꯤ ꯔꯦꯁꯇꯨꯔꯦꯟꯇꯗ ꯆꯪꯉꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯈꯩ ꯂꯩꯗꯣꯏꯅꯤ ꯂꯩꯁꯅꯥꯁꯨ ꯍꯔꯥꯎꯖꯗꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯊꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯂꯤꯡꯖꯦꯜ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯀꯩꯀꯩ ꯇꯧꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯂꯤꯡꯖꯦꯜꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ ꯑꯗꯨꯒ ꯗꯨꯛ ꯀꯠꯂꯝꯃꯤ ꯂꯤꯡꯖꯦꯜ ꯀꯤꯆꯟꯗ ꯆꯪꯂꯒ ꯆꯥ ꯂꯣꯜꯂꯝꯃꯤ ꯂꯩꯁꯅꯥꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯅ ꯊꯕꯛ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕꯗꯣ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯂꯝꯃꯤ ꯂꯩꯁꯅꯥ ꯂꯣꯏꯁꯟꯅ ꯍꯥꯏꯔꯝꯃꯤ ꯇꯥꯃꯣ ꯑꯩ ꯉꯝꯕꯒꯤ ꯕꯤꯜ ꯑꯃꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯅꯤ ꯄꯥꯔꯤ ꯉꯝꯕ ꯒꯦꯡ ꯍꯥꯏꯕꯁꯤꯒ ꯃꯆꯟꯅꯨꯄꯤꯒ ꯂꯣꯏꯅꯕ ꯄꯥꯝꯂꯝꯗꯦ ꯄꯥꯔꯤ ꯉꯁꯤꯗꯤ ꯁꯥꯎꯔꯛꯑꯝ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩ ꯅꯪꯒ ꯉꯝꯕꯒ ꯂꯣꯏꯅꯕꯁꯦ ꯇꯥꯃꯣꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯂꯩꯁꯅꯥ ꯃꯕꯨꯡꯒꯤ ꯋꯥꯗꯨꯗ ꯁꯥꯎꯗꯨꯅ ꯃꯕꯨꯡꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯀꯩꯅꯣ ꯉꯝꯕꯁꯦ ꯇꯥꯃꯣꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯥ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯇꯥꯃꯣꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯥꯃꯣꯗꯤ ꯃꯥꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯆꯦꯛꯁꯤꯟꯅ ꯊꯥꯡꯒꯗꯕꯅꯤ ꯈꯣꯡꯊꯥꯡꯁꯤꯅ ꯁꯣꯏꯕꯗ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯊꯧꯁꯥꯗ ꯐꯦꯠ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤ ꯃꯆꯟꯅꯨꯄꯤꯒꯤ ꯈꯟꯕꯗ ꯄꯥꯔꯤ ꯌꯥꯝ ꯋꯥꯖꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯉꯝꯕꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯊꯣꯡꯂꯛꯑꯣꯀꯣ ꯍꯣꯏ ꯑꯩꯁꯨ ꯂꯣꯏꯔꯕꯅꯤ ꯊꯝꯃꯣ ꯑꯩ ꯊꯣꯔꯛꯑꯒꯦ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯊꯣꯔꯛꯏ ꯂꯤꯡꯖꯦꯜꯗ ꯆꯥ ꯂꯣꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯂꯩꯁꯅꯥ ꯍꯥꯊꯨ ꯊꯣꯔꯛꯄꯗꯨꯗ ꯂꯤꯡꯖꯦꯜꯅ ꯍꯪꯉꯛꯏ ꯏꯆꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯥ ꯊꯛꯈꯨꯋꯣ ꯂꯤꯡꯖꯦꯜ ꯏꯆꯦ ꯊꯛꯑꯔꯣꯏ ꯊꯦꯡꯉꯦ ꯆꯥꯛꯁꯨ ꯑꯩꯒꯤ ꯍꯥꯞꯄꯨꯔꯅꯨ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯛꯑꯅꯤ ꯑꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗ ꯕꯣꯂꯦꯔꯣ ꯑꯃꯨꯕ ꯑꯃ ꯈꯥꯝꯗꯨꯅ ꯍꯣꯔꯟ ꯈꯣꯡꯂꯛꯂꯝꯃꯤ ꯂꯩꯁꯅꯥ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯔꯛꯑꯦ ꯍꯥꯏꯔꯒ ꯃꯕꯨꯡꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯐꯥꯎ ꯅꯪꯗꯅ ꯆꯠꯈꯤ ꯄꯥꯔꯤ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯑꯩꯈꯣꯏ ꯂꯩꯁꯅꯥꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯆꯥꯗꯣ ꯄꯥꯏꯈꯠꯇꯨꯅ ꯊꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯤꯡꯂꯦꯟꯁꯨ ꯂꯥꯛꯑꯝꯃꯤ ꯄꯥꯔꯤ ꯆꯤꯡꯂꯦꯟ ꯂꯥꯛꯄꯗꯨꯗ ꯄꯥꯔꯤ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎꯅ ꯑꯣꯛꯂꯝꯃꯤ ꯆꯤꯡꯂꯦꯟ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯔꯧ ꯀꯦꯖꯤ 2 ꯇꯥꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯉꯁꯤꯗꯤ ꯅꯣꯏ ꯄꯨꯖꯥꯔꯤꯗꯨꯅ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯌꯦꯡꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯤꯆꯟ ꯂꯣꯝꯗ ꯆꯪꯉꯛꯏ ꯂꯤꯡꯖꯦꯜ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯄꯥꯔꯤꯅ ꯂꯤꯡꯖꯦꯜꯕꯨ ꯀꯧꯔꯝꯃꯤ ꯆꯤꯡꯂꯦꯟꯁꯨ ꯉꯥꯗꯣ ꯃꯈꯥꯗ ꯊꯝꯂꯒ ꯅꯣꯟꯈꯠꯂꯛꯏ ꯂꯤꯡꯖꯦꯜꯁꯨ ꯄꯥꯔꯤꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯂꯤꯡꯖꯦꯜ ꯆꯤꯡꯂꯦꯟ ꯃꯟꯃꯤꯠ ꯆꯥꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯏꯉꯛꯉꯛꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯗꯥ ꯆꯤꯡꯂꯦꯟ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗꯤ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯥꯔꯤ ꯂꯤꯡꯖꯦꯜ ꯆꯤꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯕꯥꯅꯤꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯆꯤꯡꯂꯦꯟꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯣꯏꯔꯥꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯎꯄꯤꯅꯤ ꯄꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯀꯅꯥꯝꯇ ꯅꯠꯅꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯏ ꯆꯤꯡꯂꯦꯟꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯂꯤꯡꯖꯦꯜꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯆꯔꯝꯃꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯁꯨ ꯇꯁꯦꯡꯅ ꯊꯃꯣꯏꯅ ꯄꯦꯟꯗꯅ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯅꯣꯛꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯅꯣꯛꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯆꯤꯡꯂꯦꯟꯗ ꯍꯪꯉꯛꯏ ꯗꯥ ꯆꯤꯡꯂꯦꯟ ꯆꯦꯊꯣꯏꯕꯤ ꯍꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯆꯠꯂꯨꯁꯦ ꯅꯪꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯈꯪꯉꯝꯈꯤꯔꯣꯏ ꯈꯪꯗ꯭ꯔꯤꯌꯦ ꯄꯥꯔꯤꯅ ꯐꯔꯦꯁꯦ ꯀꯣꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯅꯥꯎꯒꯤꯗꯤ ꯌꯨꯝꯗ ꯆꯠꯂ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯄꯥꯔꯤ ꯉꯥꯗꯨ ꯂꯧꯈꯠꯂ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯅꯪ ꯉꯥ ꯊꯣꯡꯅꯕ ꯃꯆꯜ ꯁꯦꯝꯃꯝꯃꯨ ꯇꯥꯃꯣ ꯉꯥꯁꯤ ꯁꯦꯝꯃꯛꯑꯒꯦ ꯆꯤꯡꯂꯦꯟꯁꯨ ꯉꯝꯕ ꯀꯥꯗ ꯉꯥꯏꯍꯥꯛ ꯂꯩꯖꯔꯁꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯍꯧꯔꯤ ꯄꯥꯔꯤ ꯆꯤꯡꯂꯦꯟ ꯉꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯉꯝꯕ ꯃꯥꯒꯤ ꯀꯥꯗ ꯏꯁꯤꯁꯤꯅ ꯇꯨꯝꯃꯝꯃꯤ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯃꯛ ꯃꯈꯣꯡ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯃꯝꯃꯤ
Pari amura anira kaurammi ngambabo. Adubu tai kholi amapo haidana adumak tumammi. Adudagi pari na ngamba kauba tamandabduda Chinglen na ngambagi manakta layramlu hairamlaga pari du nga semugi haina thoki. Somda na ngambaging laisna yam harautuna restaurant amada changlaga laisna gi apama makai pizarami. Asikpa mafam tanja chaba ngairiba nupa singni hainaribaduni. Ngamba masu nupa laktagi amani. Amamba kaduda laisna gi isatpo temsinnaba ngamba na hotnarami. Adubu ngamba na fana kanna hotnajarabasu laisna na hainade haiba kaya haiduna ngasidi ngamba gi thawongduda sauduna hairei. Ngamba ay nangina just am hainade. Haiduna table da lairabe tissue paper do lawduna chinduda tap tai thoktuna hairei. Yare jalase thengi. Si hairaga mapan thokre. Sound thokibaduda bill piramlaga ngamba su thorei. Laisna di mamai mamit ngaksangag mamakai suktoklaga gari manungda phamla lairami. Ngamba su changlei. Asawbagi saktong do ngahaktang yengleduna nupisingda moithem tawbugum laisna da su tawraklami. Kaigino aduk sawridubo mina sum phagi tawraga. Laisna ngamba da yengba tawdana aduk manglomda yengduna hairei. Phagi haibase matang matam lei. Phagi tawba yaba yadaba matang haibam lei. Matang matam khangdaba midubo wakhan yawe di haining de. Nungsibe tangumda sawkhinome. Ngasi akhoi ni am harauna akhoi kana bil piriena lakminaraga kaiginoba aina phagi amakhak tawbagi bo aduk sawrido. Nang nasana sinjabani. Ngasigi oina laisna sawa pak pharare khangbadagi ngamba makha tarakhidre. Gari du sum thorakpana laisna hoigi turel adwaida mi mayam omsinduna yengnaribado urammi aduga ngambada hairei. Amta khamu asida mayam omsinduna yenglibase kainu yenguge. Ngamba iyai hainingdana mayam omsinduna yengnaribado adumak yenglaga kaishu oramoida yare thengi haidai yumhannaba yumyongnaba thinbiramlage. Laisna gi wadu ngambana kakthatlaga ahoina dum yumyongnaba thinbiramlage hairakpaduda makha tarakhidre. Adubu turel adwaida yengingbagi wakhaldi poklammi upai leitraduna makoktu maninglomda onthok tuna yenglami. Ngahaki matung laisna gi yum yorami. Laisna ngambada hoimai karim hairamdana gate hangdoklaga changki. Ngambasu ngasidi laisna do mangonda aroibda sawkhre khangbadagi karim tahaidana gari mamai leithoklaga thauki. Lingzel laisna na ma gate hangbagi makho taraduna thoraklami lingzel do. Laisna ngasidi yam sawna lakpaduda lingzel su laisna gi moong khangaduna tapna hairei. Iche kaidorage yam sawa mali. Laisna lingzel da magi asawba singdo phathaduna sor among ondoktuna hairei. Kem tawdida nangbu sak charabo. Chare kuire iche di charabo. Hotel da chare. Akhoi tamodi. Tamode athubagi meeting ama kaurena chak tokpaga chatkre. Aduga da Chinglenga nupa amadoga koiba chatnina chatkibani. Laisna do wan halakpaduda khoidau kharaga thitlaga lakpaga lingzel na ngamba angawbadu palakpaduda ihei hainingdana hairei. Phare khara wanaga halakpane madugi angawba pukhibado pharabani. Si haiduna changki. Somda ngambasu mayum yoraklami. Magi kada janglaga magi phamungduda longna taduna firolga amatta hongdoktabi masagi tongliba khungupok lauthoktabida phamungda yam waba migi tapta hiplaga laibakta khutnamduna leirami. Ngambana halakpa obada mama ibe haldo machagi kada hatu changaklaga machada hairei. Ibungo ngasidi chasi yam ngan halaida ngasai yam harauna bil birakanina chatkidainya. Ngamba makoktuna kando onthoklaga yam tanna khumei. Adu kaidorage ima. Ima ngakta tumina pothage thokpikhro ima. Ibemha machagi waduna thairaga phamungduda famtharaktuna hairei. Nangrang thenga phawkarai chatlui. Ngamba nakan onthok hiplambado mamagi wahangduda khangon ontharaktuna mama da munna yenglaga Pukamu hawalaga mamit manai thak thakalaga hairei. Aidi chatina.
Ibemhalsu hogotlaga machado onsinuna tasengmangnak sauduna hairi. Karigi sataba nangse aigi isanine nangna tawba thabak nangna satpadi satpu kaidawbai khangloidoinu. Maral ama leiraba misak amagumna mamado onsinlaktuna saujinduna hairi. Aigi lichana kaidawrage ima. Ima nanchada suyam yengsilisibu kaigino ima. Ibungo imagidi sana thantanine. Icha ani subasu nate. Ima nangi khanbada waine. Noinadi aikhoige awabasi udriba. Imana nachadagi paamibasi kaino ima. Nang laisi khangma natra. Ngamba mamana laisi palakpaduda haifam tawfum khangdaba ipa pakhatpa matawga loinana masa pumba humang pulap luklammi. Laisi ngarang numidang pung 12 da hanjilakpa imagi midsino horabani. Kaigino nangna asuk yamna bab tadribasibo nang napagi election gi su kuiraktre khanglibani. Nangna maram oiraga napagi sa tahallagi haribra. Nangina koktubu kaidawbagi palinoba. Migi masa ningholdubu nangna kaisu leitana khaliba kaigino. Imana nangi wazariba kapchariba sumaina atopo mama singsu wazaribani kapsaribani. Nangna asuk phatrisibu kaiginoba. Migi di masa ningolni mama duna masagi phibamdu uraga kapsaramgani kayam thamoi kairamgani nang khangdabro. Aina haidi nangna phana pamdrabasu phana yaningdrabasu phajana hainaraga loiri. Adugi mahutta nangna migi masadubu aduk minungsi yaudana hatokpiraga turielduda kaidawbagi hundo'u haigeba. Ibemhal machagi phataba adu kamaina ngangna doino khanbada mathanda propok saklammi. Aduga machada pendaduna ngamba nanganda phuduna hairei. Nangna asuk phatrisibu kaiginoba. Nangna namana pa oiba aikhoisibu asuk yamu halli karigino. Ngangriba chairibadu karimtana chungma tawdana mamabu haipet ninthoklaga gari thaudoktuna thoki. Ibemhal propok saktuna yengzaba nattana upai leiramdi. Somdana Turielda taaduna leiriba leisido poliski team khara laktuna wahang kaya khunjasingda hanglaga asibak changdo postmortem tawnaba pukhirami. Somdana Chinglen ki clinic ta angawba ngambadu treatment tawnaba leirammi. Chinglen na ngambada hairei. Ngamba nangma tawkaramna tamo pari hoida leiramino. Haido oi amu haido aga nangna police ta aga phakini aduna idi hairoi. Aidi kanam haido eba se kamai leiramino ba. Aduburo maana aisa ama thakta paiba aeroplane do aduda aisa lawba laiba khangaba. Haiduna makut ani khuba khuduna yamna pena noklammi. Ado nangde khoidaga leiningdro tamo pari hoida adum leige hairo. Ngamba Chinglen ni manakta khangsang sangsilaklaga ai moida leiningde moida leibi nupi leisna haibado yam hainade nupi ni kaina wangang sangang yam taningde. Akhoi ngamba se nupi gi maming yam khangamiko nupi do kaishalodana. Tallida madugi nupi do aiga mai chana deba isau irang hinglangadana. Karomdagino khangaude somda wari kana nungaire ikansida asomda asibak chang ama purak pure ena pau piraklammi. Chinglen hatu tawduna loisille aduga ngambada phasana lengdana leiramu haramlaga thokhirami. Chinglen nupidugi asibak changdo postmortem tawrammi. Ngaihaki matung postmortem tawba loiduna asibak chang ado puthakirami. Masa inung nungaitana magi rumda change Chinglen aduga sitta phamduna yamna kok saba misak amagu makut anina makok ado paiduna situda nga tharaga lei. Chinglen gi nungaitaba matawda angawba mahaksu karino khangdi ikhang khangaudana doctor ngamba nangbu yum chalase hairo. Hainari ngeiduda pari gi call laami. Chinglen magi pocket agi phone do lawthoklaga pari gi call do receive tawrami. Tamo ngamba se agi nakta matam khra thamaga magi anaba se treatment khra tawsira tawbani. Adu tamo di kari khalige. Aigi di kaishu kaideda nangna fani haibado adum tawro. Ngasidagi ngambado nangi nakta thamagi hairo. Hoi tamo. Asunna yanaraduna phone thamki. Chinglen magi apron duga stethoscope aduga lawthoklaga makut namana paiduna ngambada chatlesi haina Chinglen gi yum tamna laklami. Somda pari di ngamba laklaroi khallubada yamna nungai jaramdi.
ꯀꯔꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯖꯗꯨꯅ ꯄꯥꯔꯤꯗ ꯑꯣꯏꯅꯖꯕ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯅ ꯅꯤꯡꯉꯥꯏ ꯇꯧꯖꯕ ꯃꯥꯒꯤ ꯋꯥꯍꯩ ꯈꯔꯅ ꯄꯥꯔꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯍꯜꯂꯒ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯍꯜꯂꯝꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯐꯅ ꯍꯥꯏ ꯁꯥꯕꯅꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯗꯨꯅꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯄꯥꯔꯤꯒꯤ ꯀꯥꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯤꯅ ꯁꯣꯐꯥꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯈꯪꯉꯕꯅꯤ ꯑꯉꯥꯎꯕꯗꯣ ꯆꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ ꯇꯧꯔꯤꯁꯦ ꯃꯃꯥꯅ ꯃꯆꯥ ꯕꯣꯔꯗꯤꯡꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗꯅꯦ ꯍꯩꯔꯥꯡꯉꯤꯉꯩ ꯌꯨꯔꯥꯡꯉꯛꯀꯅꯨꯀꯣ ꯆꯠꯂꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯂꯤꯡꯖꯦꯜ ꯅꯣꯏꯅꯤ ꯆꯥꯊꯣꯛꯎꯔꯣ ꯑꯉꯥꯎꯕꯒꯤꯗꯃꯛꯇꯕꯨ ꯆꯥꯛ ꯆꯥꯔꯣꯏꯗꯧꯔꯤꯅꯤꯅꯦ ꯐꯗꯨꯝ ꯐꯔꯕꯅꯦ ꯍꯌꯦꯡꯗꯤ ꯅꯆꯥ ꯑꯆꯧꯕꯒꯤ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯔꯔꯣꯏꯗꯅ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯛꯇ꯭ꯔꯤꯉꯩꯗ ꯏꯅꯝꯃ ꯑꯃ ꯊꯤꯖꯤꯜꯂꯁꯤꯁꯨ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯉꯥꯡ ꯆꯥꯎ ꯑꯃ ꯁꯦꯟꯅꯔ ꯂꯩꯔꯦ ꯄꯥꯔꯤ ꯍꯧꯒꯠꯂꯒ ꯐꯨꯔꯛꯀꯦ ꯇꯧꯏ ꯂꯩꯁꯅꯥꯗꯣ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈꯤ ꯂꯩꯁꯅꯥ ꯑꯃꯨꯛ ꯄꯥꯔꯤꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯃꯕꯨꯡꯗꯨꯗ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝ ꯑꯉꯥꯡꯖꯥꯎꯒꯤ ꯃꯃꯥ ꯃꯌꯥ ꯍꯤꯒꯠꯂꯒ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤ ꯄꯥꯔꯤ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯃꯆꯤꯟꯗ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗ ꯗꯞ ꯇꯧꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯕꯨꯡꯒꯤ ꯗꯞꯇꯨꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯆꯤꯡꯂꯦꯟ ꯉꯝꯕꯁꯨ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗ ꯌꯧꯔꯝꯃꯤ ꯆꯤꯡꯂꯦꯟ ꯉꯝꯕꯕꯨ ꯁꯦꯟꯅꯔꯒ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ ꯆꯤꯡꯂꯦꯟ ꯁꯨꯃꯥꯡꯗꯒꯤ ꯃꯃꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯝꯃꯤ ꯃꯆꯥꯅ ꯂꯥꯛꯇꯅ ꯀꯧꯔꯛꯄꯗꯨꯗ ꯁꯅꯥꯔꯩ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯁꯅꯥꯔꯩ ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯗ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯆꯤꯡꯂꯦꯟꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯉꯝꯕꯗꯣ ꯃꯃꯥ ꯃꯆꯥꯅ ꯑꯃꯝꯕꯗꯨꯗ ꯎꯔꯝꯗꯦ ꯆꯤꯡꯂꯦꯟꯅ ꯉꯝꯕꯕꯨ ꯇꯞꯅ puthꯣꯔꯛꯂꯒ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯁꯅꯥꯔꯩ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯀꯅꯥꯅꯣ ꯊꯣꯏꯕꯤꯗꯤ ꯍꯣꯏꯃꯥꯏ ꯀꯩꯝ ꯍꯥꯏꯗꯕꯤꯗ ꯉꯝꯕꯗ ꯍꯥꯟꯅ ꯎꯈꯤꯒꯨꯝ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯀꯅꯥ ꯃꯥꯟꯒꯦ ꯏꯃꯥ ꯁꯅꯥꯔꯩ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯛꯃꯤ ꯉꯝꯕꯕꯨ ꯈꯪꯂꯛꯄꯗ ꯏꯃꯥꯒꯤ ꯆꯤꯡꯂꯦꯟ ꯃꯃꯥꯒꯤ ꯋꯥꯗꯣ ꯂꯦꯞꯄꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯥꯡꯒꯠꯂꯛꯏ ꯏꯃꯥ ꯑꯩ ꯋꯥꯔꯤ ꯄꯨꯡꯕ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑ ꯐꯖ ꯂꯤꯔꯒꯦ ꯌꯨꯝꯗ ꯆꯪꯈꯤꯒꯦ ꯍꯥꯏꯔꯒ ꯆꯪꯈꯤ ꯁꯅꯥꯔꯩ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯑꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯕꯨꯡ ꯍꯣꯏꯒꯤ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯨꯅꯕ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯏꯃꯨꯡ ꯆꯪꯂꯒ ꯉꯝꯕ ꯆꯤꯡꯂꯦꯟꯒꯤ ꯆꯥꯛ ꯊꯤꯕꯤꯔꯝꯃꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯗꯨꯅ ꯁꯅꯥꯔꯩ ꯊꯣꯏꯕꯤ ꯆꯤꯡꯂꯦꯟꯒꯤ ꯀꯥꯗ ꯆꯥꯛ ꯑꯗꯨ ꯄꯨꯁꯤꯟꯕꯤꯔꯛꯏ ꯆꯤꯡꯂꯦꯟ ꯉꯝꯕꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯁꯅꯥꯔꯩꯅ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯟ ꯍꯨꯏꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ ꯉꯝꯕꯗꯤ ꯋꯥꯔ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯁꯅꯥꯔꯩ ꯆꯤꯡꯂꯦꯟꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯆꯤꯡꯂꯦꯟꯗꯤ ꯃꯥꯒꯤ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯆꯦ ꯈꯔ ꯌꯦꯡꯂ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯟꯒꯤ ꯐꯃꯨꯡꯗ ꯉꯝꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤ ꯁꯅꯥꯔꯩ ꯉꯝꯕꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨ ꯎꯔꯒ ꯃꯃꯣ ꯅꯣꯛꯆꯗꯨꯅ ꯁꯅꯥꯔꯩ ꯉꯝꯕꯒꯤ ꯃꯀꯣꯛ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯉꯝꯕꯕꯨ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯅꯥꯔꯩ ꯃꯆꯥ ꯆꯤꯡꯂꯦꯟꯗ ꯇꯞꯅ ꯃꯄꯥꯟ ꯊꯣꯔꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯃꯥꯒꯤ ꯏꯪꯒꯤꯠ ꯈꯪꯂꯗꯨꯅ ꯆꯤꯡꯂꯦꯟꯁꯨ ꯆꯦ ꯈꯔ ꯌꯦꯡꯂꯝꯕꯗꯨ ꯐꯥꯏꯜ ꯑꯃꯅ ꯅꯟꯖꯤꯜꯂꯒ ꯊꯝꯃꯝꯗꯨꯅ ꯊꯣꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯁꯅꯥꯔꯩꯁꯨ ꯊꯦꯡꯂꯕ ꯃꯇꯝꯗꯨꯗ ꯃꯆꯥꯗ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯎꯅꯦ ꯀꯩꯅꯣꯕ ꯏꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯅꯥꯔꯩꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯃꯥꯟꯅꯕ ꯂꯣꯌꯥ ꯉꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯁꯥꯏꯅ ꯁꯤ ꯋꯥꯁꯦ ꯍꯪꯉꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯤ ꯃꯥꯅꯦ ꯏꯃꯥ ꯃꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯤ ꯐꯤꯕꯝ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ ꯃꯥꯅ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯁꯅꯥꯔꯩ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯅꯣꯡꯃꯇ ꯃꯆꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯠꯇꯁꯨ ꯍꯥꯞꯄꯁꯨ ꯊꯦꯡꯅꯗꯦ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦꯍꯦ ꯅꯍꯥꯟ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯍꯥꯏꯅ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏꯅꯦ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ ꯏꯂꯦꯛꯁꯟꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯇꯥꯏꯕꯨꯡꯉꯣꯗꯨꯁꯨ ꯌꯨꯝꯗ ꯂꯩꯕ ꯁꯪꯗ꯭ꯔ ꯃꯥꯜꯂꯦ
ꯃꯥꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯤ ꯃꯦꯝ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯤꯁꯤꯡꯗ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯒꯤ ꯐꯤꯕꯝꯗꯣ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯛ ꯃꯔꯤꯛ ꯃꯔꯤꯛ ꯆꯦꯟꯊꯔꯛꯏ ꯉꯁꯥꯏꯁꯦ ꯃꯥꯒꯤ ꯇꯦꯁ ꯈꯔ ꯇꯧꯔꯝꯕꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯒꯤ ꯔꯤꯄꯣꯔꯠꯇꯣ ꯌꯦꯡꯂ ꯈꯪꯂꯅꯤ ꯊꯦꯡꯉꯤ ꯏꯃꯥꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯇꯥꯏ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯏ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯑꯣꯏꯔꯦꯅ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯊꯕꯛ ꯅꯪꯅꯕꯅꯤ ꯍꯥꯏꯅ ꯆꯥꯛ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯆꯤꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯃꯥꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯐꯤꯡꯅ ꯊꯣꯔꯛꯇꯨꯅ ꯂꯣꯏꯔꯦ ꯉꯝꯕꯁꯨ ꯀꯧꯔꯛꯑꯣ ꯆꯥꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯆꯥꯍꯧꯔꯣ ꯍꯥꯏꯌꯨꯗꯅ ꯍꯣ ꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯅꯣꯏꯅꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯊꯣꯛꯑꯣ ꯉꯝꯕ ꯉꯁꯤꯗꯤ ꯅꯪ ꯌꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯅꯪꯒꯤ ꯔꯤꯄꯣꯔꯠꯇꯣ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯑꯗꯨꯝ ꯍꯜꯂꯛꯑꯗꯧꯅꯤ ꯃꯀꯣꯛꯇꯣ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯑꯉꯝꯕꯤ ꯊꯥꯛꯇ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯉꯟꯅ ꯊꯕꯛ ꯃꯐꯝ ꯆꯠꯈꯤꯔꯝꯃꯤ ꯂꯤꯡꯖꯦ ꯂꯩꯁꯅꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ ꯂꯩꯁꯅꯥꯒꯤ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟ ꯊꯝꯂꯨꯕꯅ ꯉꯝꯕꯒꯤ ꯀꯣꯜ ꯂꯥꯛꯄꯁꯨ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯍꯦꯛ ꯌꯦꯡꯕꯒ ꯉꯝꯕꯒꯤ ꯃꯤꯁꯀꯣꯜ 10ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥ ꯉꯔꯥꯡꯒꯤ ꯑꯁꯥꯎꯕ ꯈꯔꯗꯤ ꯃꯅꯤꯜ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯉꯔꯥꯡꯗꯤ ꯐꯖꯅ ꯑꯩꯕꯨ ꯃꯩ ꯍꯧꯍꯟꯗꯅ ꯐꯖꯔꯝꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯈꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯣꯅꯣ ꯏꯆꯨ ꯆꯨꯔꯛꯏ ꯃꯥ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯣꯟꯗꯨ ꯂꯪꯁꯤꯜꯂꯤ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯔꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯆꯦ ꯈꯔ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯟ ꯆꯦꯗꯨ ꯀꯩꯅꯣ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯦꯗꯨ ꯀꯩꯁꯨ ꯑꯣꯏꯔꯝꯕ ꯅꯠꯇꯦ ꯉꯝꯕꯒꯤ ꯔꯤꯄꯣꯔꯠ ꯑꯣꯏꯔꯝꯃꯤ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯀꯥ ꯆꯪꯕ ꯎꯕꯗ ꯃꯥꯒꯤ ꯅꯔꯁ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ ꯀꯝ ꯏꯟ ꯁꯔ ꯉꯁꯥꯏ ꯁꯔ ꯂꯣꯀꯦꯟꯅ ꯁꯔꯒꯤ ꯔꯤꯄꯣꯔꯠꯇꯣ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯁꯔꯒꯤ ꯇꯦꯕꯜꯗ ꯊꯝꯖꯔꯝꯕꯅꯤ ꯑꯣ ꯌꯥꯔꯦ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯒ ꯅꯔꯁ ꯑꯗꯨ ꯊꯣꯛꯈꯤ ꯆꯤꯡꯂꯦꯟ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ ꯆꯤꯡꯂꯦꯟ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯤꯠ ꯀꯨꯞꯇꯅ ꯆꯤꯡꯂꯦꯟ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯔꯤꯄꯣꯔꯠꯇꯨ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯦꯁꯦꯟꯁ ꯈꯔ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯂꯕ ꯇꯨꯡ ꯆꯤꯡꯂꯦꯟ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩ ꯉꯝꯕ ꯃꯣꯏꯒꯤ ꯇꯤꯚꯤ ꯌꯦꯡꯐꯝ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯝꯃꯤ ꯆꯤꯡꯂꯦꯟ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯆꯥ ꯍꯜꯂꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯉꯝꯕꯗ ꯍꯥꯏꯔꯝꯃꯤ ꯆꯤꯡꯂꯦꯟ ꯌꯥꯝ ꯐꯤꯡꯅ ꯆꯪꯂꯛꯂꯒ ꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯝꯃꯤ ꯆꯤꯡꯂꯦꯟꯁꯨ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯉꯝꯕꯒꯤ ꯔꯤꯄꯣꯔꯠꯇꯨ ꯇꯦꯕꯜꯗ ꯐꯠ ꯂꯥꯎꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯉꯝꯕꯗ ꯌꯦꯡꯉꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤ ꯀꯩꯅꯣ ꯆꯤꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯉꯝꯕ ꯁꯅꯥꯔꯩ ꯆꯤꯡꯂꯦꯟꯗ ꯇꯤꯡꯉꯛ ꯌꯦꯡꯉꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯆꯥꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯏꯃꯥꯗ ꯁꯦꯡꯅꯨ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯆꯤꯡꯂꯦꯟ ꯉꯝꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯉꯝꯕ ꯅꯪꯒꯤ ꯃꯦꯟꯇꯦꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯇꯦꯕꯜꯗꯒꯤ ꯔꯤꯄꯣꯔꯠꯇꯨ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯏ ꯔꯤꯄꯣꯔꯠꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ ꯉꯝꯕꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯇꯦ ꯍꯥꯏꯅ ꯉꯝꯕ ꯆꯤꯡꯂꯦꯟꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ ꯆꯤꯡꯂꯦꯟꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯉꯝꯕꯒꯤ ꯁꯛꯂꯣꯟ ꯀꯌꯥ ꯀꯨꯏꯅ ꯂꯧꯗꯨꯅ ꯂꯩꯈꯤꯅꯤ ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯛꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯁꯦꯌꯔ ꯇꯧ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯪ ꯑꯉꯥꯎꯕꯒꯤ ꯁꯛꯇꯝꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯑꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯛꯇꯨꯅ ꯉꯝꯕꯗ ꯍꯥꯏꯔꯛꯏ ꯉꯝꯕ ꯁꯦ ꯏꯃꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨꯁꯦ ꯉꯝꯕ ꯆꯤꯡꯂꯦꯟ ꯁꯅꯥꯔꯩꯒꯤ ꯈꯣꯏꯔꯥꯡꯕ ꯃꯇꯧꯗꯨꯗ ꯉꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦꯡꯕꯁꯤꯡꯗꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯏꯃꯥ ꯍꯣꯏꯗ ꯁꯣꯏꯗꯅ ꯂꯤꯖꯒꯦ ꯀꯔꯤꯅꯣꯃꯦ
ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯏꯗꯣꯛꯆꯕ ꯉꯝꯂꯣꯏꯗꯧꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯑꯁ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯁꯝꯖꯟꯅꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯁꯅꯥꯔꯩꯒꯤ ꯈꯣꯡꯌꯥ ꯑꯗꯨ ꯁꯣꯛꯇꯨꯅ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯃꯇꯝ ꯈꯔꯗꯤ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯖꯗꯨꯅ ꯂꯩꯖꯈꯤꯒꯦ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯉꯝꯕꯒꯤ ꯑꯃꯛꯄ ꯂꯩꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯔꯩꯁꯨ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯃꯥꯒꯤ ꯈꯣꯡꯌꯥ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯤꯕ ꯉꯝꯕꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯁꯥꯅ ꯂꯩꯗꯅ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯏꯆꯥꯒꯤ ꯃꯐꯝꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤꯅꯦ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯉꯝꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯆꯔꯝꯃꯤ ꯆꯤꯡꯂꯦꯟꯁꯨ ꯃꯃꯥꯒ ꯉꯝꯕꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯔꯝꯃꯤ ꯆꯤꯡꯂꯦꯟ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ ꯃꯄꯤꯗꯨ ꯍꯥꯏꯗꯣ ꯆꯤꯡꯂꯦꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯎꯈꯤꯒꯦ ꯍꯣꯔꯦꯟꯗꯤ ꯆꯤꯀꯟ ꯆꯥꯁꯦ ꯍꯣꯔꯦꯟ ꯑꯩ ꯂꯝꯕꯤꯗꯩ ꯂꯩꯔꯛꯀꯦ ꯁꯅꯥꯔꯩ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯟꯁꯨ ꯉꯝꯕ ꯋꯥ ꯉꯥꯡꯕ ꯑꯃꯐꯥꯎ ꯍꯦꯛ ꯉꯝꯗꯅ ꯉꯝꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯨꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯈꯪꯑꯣꯟ ꯑꯣꯜꯂꯒ ꯍꯥꯏꯐꯦꯠ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯅꯨꯡꯊꯤꯜꯅꯤ ꯅꯨꯡꯁꯥ ꯌꯦꯛ ꯂꯥꯎꯕ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯇꯨꯝꯊꯔꯝꯃꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁꯥꯏꯂꯦꯟ ꯊꯝꯂꯝꯗꯦ ꯉꯝꯕꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯕꯔꯥ ꯈꯪꯗꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯂꯩꯁꯅꯥꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕꯗꯣ ꯎꯔꯗꯨꯅ ꯉꯝꯕ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯁꯅꯥꯗ ꯇꯧꯁꯤꯜꯂꯝꯃꯤ ꯂꯩꯁꯅꯥ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤꯉꯩꯗꯨꯗ ꯉꯝꯕꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯂꯩꯁꯅꯥꯗ ꯑꯌꯦꯠꯄ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯔꯤꯡꯇꯣꯟꯗꯨꯅ ꯂꯩꯁꯅꯥ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯈꯨꯠꯇꯨꯅ ꯂꯥꯝꯂꯒ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯗ ꯅꯞꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯜꯂꯣ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯤ ꯑꯩ ꯐꯣꯟ ꯁꯥꯏꯂꯦꯟ ꯊꯝꯃꯝꯃꯒ ꯀꯤꯆꯟ ꯂꯣꯝꯗ ꯂꯩꯔꯨꯕꯩꯅꯤ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯗ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯎꯏꯔꯤ ꯂꯩꯔꯝꯕꯗꯨ ꯉꯝꯕꯅ ꯉꯔꯥꯡꯒꯤ ꯋꯥ ꯄꯟꯁꯜꯂꯛꯄꯗꯨꯗ ꯂꯩꯁꯅꯥ ꯃꯃꯤꯠ ꯁꯤꯡꯂꯛꯄꯒꯨꯝ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯕ ꯐꯥꯒꯤꯅꯤꯗꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯕ ꯉꯝꯕ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯁꯤꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯦꯛ ꯄꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅꯤ ꯈꯪꯉꯨ ꯉꯝꯕ ꯂꯩꯁꯅꯥꯅ ꯑꯗꯨ ꯄꯔ ꯍꯥꯏꯔꯛꯄꯗꯨꯗ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯁꯤꯕꯣ ꯑꯩ ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯅꯪꯅ ꯄꯥꯝꯗꯕ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯖꯔꯔꯣꯏꯀꯣ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯀꯩ ꯂꯥꯏꯕꯟꯗꯨꯅ ꯋꯥꯁꯛꯎꯒꯦ ꯂꯩꯁꯅꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯣꯏꯊꯦꯝꯗꯨꯗ ꯊꯥꯖꯗꯨꯅ ꯃꯥꯁꯨ ꯍꯔꯥꯎꯖꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯋꯥꯁꯛꯇ꯭ꯔꯁꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯦ ꯑꯗꯣ ꯉꯔꯥꯡ ꯀꯀꯥꯅ ꯕꯤꯜꯁꯨ ꯏꯔꯕꯅꯤꯅ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏꯗꯥꯏ ꯍꯌꯦꯡꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯇꯝꯗꯤ ꯉꯔꯥꯡ ꯆꯠꯄ ꯃꯇꯝꯗꯨꯗ ꯍꯣꯏ ꯑꯗꯣ ꯊꯝꯃꯒꯦꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ ꯍꯣꯔꯦꯟ ꯍꯧꯒꯠꯂ ꯇꯧꯔꯛꯀꯦꯕ ꯍꯣꯏ ꯇꯨꯝꯖꯔꯣ ꯍꯥꯏꯗꯅ ꯐꯣꯟꯗꯨ ꯊꯝꯃꯤ ꯉꯝꯕ ꯃꯥꯒꯤ ꯂꯧꯅꯝ ꯋꯥꯍꯩꯁꯤꯡꯗ ꯊꯥꯖꯔꯤꯕ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯉꯝꯕꯒꯤ ꯋꯥꯈꯜ ꯐꯠꯇ꯭ꯔꯕꯗꯨꯗ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯂꯩꯁꯅꯥ ꯇꯞꯅ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯅꯤ ꯃꯇꯥꯒꯨꯝ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯉꯝꯕ ꯃꯅꯥꯛ ꯅꯛꯄ ꯒꯥꯔꯗꯦꯟ ꯑꯃꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯗꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯆꯤꯡꯂꯦꯟꯅ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯈꯤꯁꯤ ꯍꯥꯏꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯝꯃꯤ ꯉꯝꯕ ꯀꯣꯐꯤ ꯑꯗꯣ ꯑꯃꯨꯛ ꯑꯅꯤ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯦ ꯌꯥꯝ ꯄꯤꯁ ꯑꯣꯏ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯣꯏꯗ꯭ꯔꯗꯤ ꯆꯤꯡꯂꯦꯟꯅ ꯄꯨꯔꯛꯄ ꯃꯐꯝꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯔꯛꯇꯨꯗ ꯆꯤꯡꯂꯦꯟ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯔꯤꯄꯣꯔꯠꯁꯦ ꯁꯦꯝꯗꯣꯛꯂꯒ ꯑꯃ ꯊꯝꯃꯒꯦ ꯑꯣꯔꯤꯖꯤꯅꯦꯜꯁꯤꯅ ꯅꯪꯅ ꯄꯥꯏꯔꯣ ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯄꯗ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯉꯝꯕꯗ ꯅꯥꯀꯟꯗ ꯌꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤ ꯃꯆꯥꯗꯤ ꯋꯥꯁꯛ ꯆꯦꯠꯄꯅꯤꯅ
ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯌꯨꯁꯨ ꯌꯥꯗꯦꯗꯣ ꯉꯝꯕ ꯆꯤꯡꯂꯦꯟꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯪꯁꯤꯗꯤꯕ ꯆꯤꯡꯂꯦꯟ ꯉꯝꯕꯅ ꯏꯈꯪ ꯈꯪꯍꯧꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯟ ꯉꯝꯕꯒꯤ ꯃꯤꯠꯃꯥꯡꯗ ꯈꯪꯖꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯨ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯤꯅꯣꯛꯀ ꯇꯧꯗꯅ ꯃꯇꯝ ꯀꯨꯏꯔꯕ ꯇꯨꯡꯁꯤꯗ ꯚꯥꯏ ꯀꯩꯅꯣ ꯇꯥꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯇꯥꯔꯤꯁꯤꯕꯣ ꯚꯥꯏ ꯌꯥꯔꯦꯀꯣ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯅꯦꯀꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯍꯟꯗꯣꯏꯕ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯔꯤꯅꯦ ꯑꯩꯅ ꯀꯣꯜꯀꯇꯥꯗꯒꯤ ꯊꯣꯔꯛꯄꯒ ꯇꯥꯃꯣ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯄꯗ ꯅꯪꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯅꯀꯣꯏꯔꯣ ꯅꯁꯝꯂꯣ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯇꯥꯃꯤꯜꯒꯤ ꯕꯦꯠꯄꯨ ꯃꯥꯜꯂꯨꯔꯦꯗꯅ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯁꯛ ꯂꯣꯠꯂꯤꯅꯦꯅ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟꯒ ꯂꯧꯔꯗꯅ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯅꯣꯛꯂꯤ ꯌꯥꯔꯦ ꯅꯪꯁꯤꯗꯤ ꯍꯥꯏꯗꯨꯅ ꯉꯝꯕꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯃꯥꯁꯨ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯟꯒꯤ ꯀꯣꯜ ꯂꯥꯛꯏ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯊꯦꯡꯉꯤꯅꯦꯍꯦ ꯏꯃꯥ ꯂꯥꯛꯑꯗꯕꯅꯦ ꯂꯥꯛꯑꯣ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯐꯣꯟꯗꯨ ꯀꯛꯏ ꯏꯃꯥꯅꯤꯗ ꯍꯜꯂꯛꯑꯣ ꯍꯥꯏꯔꯤꯕ ꯍꯜꯂꯁꯤꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯗꯦꯟꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯆꯤꯀꯟ ꯁꯦꯟꯇꯔ ꯑꯃꯗ ꯆꯪꯂꯝꯃꯤ ꯆꯤꯀꯟ ꯁꯦꯟꯇꯔꯗ ꯐꯝꯃꯤꯕ ꯃꯤꯗꯨꯅ ꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯉꯝꯕꯅ ꯎꯔꯗꯨꯅ ꯉꯝꯕ ꯆꯤꯡꯂꯦꯟꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ ꯉꯝꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁꯛꯇꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯈꯪꯅ ꯌꯦꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯉꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯌꯦꯟ ꯑꯗꯨ ꯁꯦꯝꯅ ꯉꯝꯕꯅ ꯐꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯛꯂꯝꯃꯤ ꯉꯝꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏ ꯁꯥꯔ ꯑꯩꯗꯤ ꯌꯥꯎꯗꯦ ꯃꯣꯏꯅ ꯇꯧ ꯍꯥꯏꯕꯗꯒꯤ ꯇꯧꯖꯈꯤꯕ ꯈꯛꯇꯅꯤ ꯃꯣꯏꯅ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯍꯨ ꯊꯛꯎ ꯍꯥꯏꯔꯒ ꯅꯪ ꯍꯨ ꯊꯛꯇꯣꯔꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯁꯥꯐꯨ ꯀꯟꯅ ꯐꯨꯖꯤꯜꯂꯝꯃꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯈꯤꯗꯣꯏꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯑꯣꯟꯗꯨꯅ ꯊꯥꯔꯝꯃꯤ ꯉꯝꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯆꯤꯡꯂꯦꯟꯁꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯉꯝꯕꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯒꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ ꯁꯣꯝꯗꯅ ꯂꯤꯡꯖꯦꯜ ꯂꯩꯁꯅꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯄꯥꯔꯤꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗꯒꯤ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯂꯩꯁꯅꯥ ꯂꯤꯡꯖꯦꯜ ꯀꯩꯅꯣꯅꯦ ꯃꯣꯏ ꯑꯅꯤꯃꯛꯄꯨ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ ꯂꯤꯡꯖꯦꯜꯁꯨ ꯌꯥꯝ ꯐꯤꯡꯅ ꯃꯈꯨꯠꯀ ꯆꯣꯠꯅ ꯊꯣꯔꯛꯏ ꯄꯥꯔꯤ ꯂꯤꯡꯖꯦꯜ ꯐꯤꯡꯅ ꯊꯣꯔꯛꯄꯗꯨꯗ ꯍꯪꯉꯛꯏ ꯀꯩꯗꯧꯔꯨꯔꯦ ꯅꯪꯗꯤ ꯅꯣꯏ ꯑꯅꯤꯃꯛꯄꯨ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯀꯧꯕꯕꯣ ꯇꯥꯃꯣ ꯏꯆꯦꯗꯤ ꯗꯨ ꯀꯠꯍꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯃꯅꯤꯡꯗ ꯀꯣꯜ ꯂꯤꯛ ꯐꯦꯡꯉꯨꯕꯅꯤ ꯑꯗꯨꯗ ꯇꯥꯍꯧꯗ꯭ꯔꯕ ꯑꯀꯣꯟꯕꯒꯤꯗꯨꯗ ꯀꯧꯕ ꯃꯥꯜꯂꯤꯅ ꯊꯣꯔꯛꯏꯅꯤ ꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯣꯃꯣ ꯂꯩꯔꯛꯑꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯁꯤꯁꯦ ꯊꯝꯃꯨꯔꯣ ꯂꯤꯡꯖꯦꯜ ꯄꯥꯔꯤꯅ ꯃꯣꯃꯣ ꯄꯤꯔꯤꯕꯗꯣ ꯂꯧꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯁꯤꯅ ꯀꯩ ꯃꯊꯦꯜ ꯇꯧꯗꯣꯔꯤꯕ ꯇꯥꯃꯣ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯒꯦ ꯑꯗꯨꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯥꯎ ꯊꯨꯝ ꯁꯨꯝ ꯆꯥꯔꯛꯄꯒꯤ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯂꯩꯁꯅꯥꯗꯨ ꯀꯠꯄ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯕꯨꯡꯗ ꯈꯗꯥꯡ ꯅꯣꯝꯊꯔꯛꯏ ꯇꯥꯃꯣꯁꯦ ꯍꯟꯗꯛ ꯃꯔꯛ ꯃꯁꯥ ꯏꯉꯝ ꯉꯝꯗꯕ ꯃꯥꯜꯂꯤꯗ ꯄꯥꯔꯤ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯑꯕ ꯌꯥꯔꯦ ꯂꯤꯡꯖꯦꯜꯒ ꯅꯣꯏꯅꯤꯒꯤ ꯃꯣꯃꯣ ꯂꯩꯔꯛꯄꯅꯤ ꯏꯃꯨꯡꯗ ꯆꯥꯃꯤꯟꯅꯧꯔꯣ ꯇꯥꯃꯣꯗꯤ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯅꯣꯏꯅꯤ ꯆꯥꯃꯤꯟꯅꯔꯨꯔꯣ ꯂꯩꯁꯅꯥꯗꯨ ꯃꯕꯨꯡꯗ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯉꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯅ ꯑꯉꯥꯡ ꯆꯥꯎ ꯑꯃ ꯆꯠꯈꯤꯕꯗꯩ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯃꯗꯨꯒꯤ ꯀꯣꯛꯇꯣ ꯇꯧꯔꯛꯑꯕ ꯈꯪꯗꯦꯕ ꯄꯥꯔꯤ ꯂꯩꯁꯅꯥꯒꯤ ꯀꯔꯦꯝꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯃꯈꯨꯠꯇꯨꯅ ꯂꯩꯁꯅꯥꯗ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯝꯃꯤ ꯂꯩꯁꯅꯥ ꯂꯤꯡꯖꯦꯜꯗ ꯆꯪꯍꯧꯔꯁꯤ ꯍꯥꯏꯅ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ パꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯅ ꯐꯥꯒꯤ ꯑꯣꯏꯅꯕꯨ ꯍꯥꯏꯔꯕꯁꯨ ꯄꯥꯔꯤꯁꯨ ꯉꯝꯕ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯃꯄꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯉꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯃꯣꯃꯣ ꯇꯧꯖꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯟꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯅꯝꯗꯨꯅ ꯇꯧꯔꯝꯃꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯧꯕꯗ ꯆꯤꯡꯂꯦꯟꯗꯨ ꯄꯥꯛ ꯄꯥꯏꯔꯛꯇꯦ ꯄꯥꯔꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯝꯃꯤ ꯔꯤꯡ ꯀꯨꯏꯅ ꯆꯠꯂꯕ ꯇꯨꯡ ꯄꯥꯏꯔꯛꯏ ꯆꯤꯡꯂꯦꯟ ꯍꯜꯂꯣ ꯇꯥꯃꯣ ꯅꯪꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯥ ꯆꯤꯟꯗꯦꯗ ꯉꯝꯕ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯤ ꯆꯤꯀꯟ ꯆꯥꯁꯤꯅ ꯂꯩꯔꯨꯕ ꯑꯗꯨꯗ ꯐꯣꯟꯁꯤꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯦꯅ ꯆꯥꯔꯖ ꯇꯧꯔꯝꯕꯅꯤ
ꯑꯩꯗꯤ ꯃꯄꯥꯜꯗ ꯉꯝꯕꯒꯤ ꯑꯦꯟꯖꯥꯡꯗꯣ ꯁꯦꯝꯃꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯕꯗꯒꯤ ꯄꯥꯏꯔꯛꯏꯁꯤꯅꯤ ꯑꯗꯣ ꯇꯥꯃꯣꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯄꯥꯔꯤꯁꯨ ꯆꯤꯡꯂꯦꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯁꯨꯕꯨꯗꯤ ꯂꯩꯇꯦꯗ ꯉꯝꯕꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯉꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨꯁꯨ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯄꯥꯔꯤ ꯆꯤꯡꯂꯦꯟ ꯍꯥꯏꯒꯦ ꯇꯧꯔꯒ ꯂꯦꯞꯈꯤꯕꯗꯨꯗ ꯍꯪꯉꯛꯏ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯐꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯆꯤꯡꯂꯦꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕꯒꯨꯝ ꯂꯠꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯅꯤ ꯇꯥꯃꯣ ꯅꯠꯇꯦ ꯃꯥꯕꯨ ꯀꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯒ ꯆꯞ ꯆꯥꯕ ꯈꯪꯉꯅꯤ ꯑꯣ ꯃꯥꯅ ꯃꯤꯔꯣꯜ ꯇꯥꯗꯨꯅ ꯃꯁꯥꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛ ꯂꯩꯖꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯨ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯊꯕꯛ ꯈꯔ ꯀꯣꯝꯂꯒ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯂꯩꯁꯅꯥꯒ ꯂꯥꯛꯀꯦꯕꯨ ꯃꯥꯅ ꯉꯝꯕꯁꯦ ꯑꯃꯨꯛꯇ ꯄꯟꯕꯗ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯃꯥ ꯌꯥꯎꯗꯕꯤꯗ ꯅꯣꯡꯃ ꯂꯥꯛꯑꯒ ꯏꯅꯦ ꯍꯣꯏꯗꯨꯁꯨ ꯎꯅꯒꯦ ꯇꯧꯕꯅꯤ ꯏꯅꯦꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯈꯔꯗꯤ ꯐꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯏꯍꯜꯂꯛꯀꯦ ꯌꯥꯔꯦ ꯀꯣꯟꯅ ꯁꯥꯟꯅꯔꯒꯦ ꯅꯪꯁꯨ ꯆꯥꯔꯖ ꯇꯧꯋꯦ ꯍꯥꯏꯗꯣ ꯇꯧꯖꯔꯨꯔꯣ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯐꯤꯔꯣꯜꯒ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈꯤꯒꯦ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯇꯥꯃꯣ ꯍꯥꯏꯔꯒ ꯐꯣꯟ ꯄꯛꯀꯠꯈꯤ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯃꯒ ꯑꯃꯨꯛ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯃꯨꯛ